खुरुमजरी ISTV Manipuri Pau Meeting Tabira Punamapu Taram Oxeri Nasigi Maru Bauda Manipur da Phangba Mausagi Resource Sing Tidokpa Mati Masina Samilon the Mateng Panghana Matam Yore Haina Chief Minister Okram Ibobina Fungokre Thasi Manunda Sadar Hills Mapung Fawa District Ama Oina Lautok Trabadi Sadar Hills ki members Sing Congress Tagi resign Torgan Hairi Amadi Manipur Sarkar ki Department Sing Amaga Pau Phongna Dabadagi Transport Department ki Maru Oiba Che Changkya Mangle Pau Sandokne Pizari Manipur da Phangba Mahosagi Resource Sing Matau Karamna Thidokpa Amadi Masina Samilon da Mateng Panghanaba Matam Yaure Thabak Phangdraba Miyoi Kayadasu Khongthang Asina Thabak Pibada Chauna Mateng Oiragani Haina Manipur gi Chief Minister Okram Ibobi Singna Phongdokre Ngasi Manipur University Amadi Manipur Sarkar ani na sinduna University Sigi Centenary Hall da Pangthokpa Haukiba Food and Beverage of Manipur Cultural Heritage Entrepreneurship and Contemporary Challenges Harba National Seminar da Chief Minister na wafam masi Phongdokibani Tharam adu Chief Minister na makha tana Phongdokibada Manipur asi hena chawkhatnaba honarakpa matamda ngaihak leitana ban amadi economic blockade tawba asina chawkhat lamjel da thintha le haiki Sahi amagi manungda tha taruk tagi tadana laibak phaba haiba tai nong si tha taruk tagi tadana to taba nong taring tagi hor pachuna nong hang phaba ama natraga ama ban blockade ngasai su panbi hiduni economic indefinite economic blockade hai midi sabat travel ibak sing jadi minute ama da blockade to minute ama thabak shog da bata pasha asumani haina panarabane be prithvi yam advance hoigan sabat travel ibak sing khoi dadi laibak thaba haisira khattaba haisira hojik su dum chathari indefinite economic blockade ase nation na su chahi manungda tha taruk hena nong tare working season se adudagi amuksu economic blockade mayam seba masigi mayam raksida koisu problems one after another masigu problems gi maraksida Manipur si kramai tawsige masidagi kramai tawna koi lithoksi Nasigi Thoramadu the Commerce and Industry Minister Govindas Konthauzam MLA Waishur Chandra MUGBC Professor HN Kesar Mamadi Bena Enterprises Private Limited Tokyo gi Managing Director Watnabe Teruwaki Susaruk Yaki Minister Govindas na Banamadi Economic Blockade toina tawbagi nuai tabawa phongdokladuna Mapangi company kyana Manipur da phangba polam kya ngaihak leitana leigi hairi adubu ban blockade leibana maram oiduna polam sing pibada khudong sadaba mayoknari amarumda Manipur da tangna phangba polam kya patent regulation gi makhada geographical indicator take loba mathok tai haiki Nasi phawda akoi Manipur da GI take phangba handloom amsung handicraft da haugiba so lising aniga tarahumdoida akoi ohum phangre moirang fi wangkhai fi safi lang fi hoji akoi taruk ama phungna batarari akoi boloi yamna ngak ko bodamani mina mataw damba hawrabani Miss Universe da Mong ta ba boloi ne di puthokpa akoi lei ba attire sing sigi phige phane ngasi asam dai sara akoi sange standard di yok de akoi imai bek sing sara ba ise sing sara sing siga hari ba punamak sing asi kauna ki pothok hari posing asi akoi GI tek phangna ba mapu akoi Manipuri na oijarabani ko akoi Manipuri pothok ni ha ba se khanghan na ba akoi hona ba darkar tai October gi tang kuncha mathoi fawbu ki manungda Sadar Hills Pumapung Fana District Hills ama oina lauthokna ba Autonomous District Council Sadar Hills ki member kunmari na Manipur government ta deadline pikre ngasi members sing na Sadar Hills Pumapung Fana district ama ohenna ba dabi da kangpokpi da leiba Sadar Hills office ta wakan mifan sathakre khongjang asida district council ki staff Sadar Hills ki manungda leiba civil society organization kya saruk yaki
ADC Sadar Hills ki Vice Chairman Thangjakam Misauna ing listing mga chama panhumpudra mathoida Manipur na statehood fangnana bagidamak thabak thorong paikhalak pada India government na Manipur Hills Areas Autonomous District Council ek listing mga chama panhumpudra mathoi chalaiduna Manipur gi tribal singnak shenana ba masung chingi lam sing sokhandana ba ek asina Manipur gi chingi area da chalaiki ek asina Manipur gi chingi area da Autonomous District Council taruk shemba yahanduna tungda mapung phaba district oihanki council taruk asigi manungda mangadi mapung phaba district pikre adubu ngasi fawba Sadar Hills ti district ama oiba ngamdri matam sangna miyamna tanduna laklaba dabi asi state government na thabak oina pangthok taba asina Sadar Hills ki miyam amasung district council gi members singda pendaba phawi Manipur gi integrity da sokai ba leiroidaba Sadar Hills pu mapung phaba district ama oina lauthoktri ba asi angakpa phawi state government na Sadar Hills pu mapung phaba district ama oina October tha asigi manungda lauthoktrabadi Sadar Hills ki councillor sing congress tagi tokpa natraga makhoi gi fam thadokpa yai haiki executive member Lunthang Haukip na administration gi khudong sa na bagi tamak Sadar Hills pu mapung phaba district ama ohenba mathau tai haibasi khanglabasu mathang palakli ba government singna miyang gi apamba asi mirai duna lagli government na issue si mirai bagi mahutta khudakta thabak oina onthok na thabak lokhalu haiki Sadar Hills district tobiu aduna de district council singasu state umbalogini Punjab yamusu state umbalogini aduda sadi lapa ekoina misunderstanding lekarma ekoisi matam sana paithakti herga matam sana ekoi tobiu manung tari panaga khangde kuki khangde medei khangde kana community khangde tawak thorang sida district atei ga chamara tobiu Manipur Sarkar gi makhada leiriba department singi marakta amaga pau phaunadana thabak tawbadagi miyamda khudong sahanda batanatana department mansel gi marakta nungaina da bathogli ngasi su Bengali High School complex ta Ramkrishna Mission sagatna lam tak thokpada transport office ki maroiba record thampham ka thugai khre mangjongna pau khanghan batawdana thugai ki baduna maram moiduna chahi kunthra rong gi mamangdagi thamlakpa transport department ki gari gi registration amadi driving license ka mari leinaba file kya amanga ta thokre khudaki oina thampham leitaba dagi maru oiba file kya leibak amadi lamhangda thamli hiramasigi matangda All Manipur Transport Department Employees Union gi General Secretary Otong Khongsai na phongdorakpada department ani gi marakta pau phaunadana paikhalakpa thabak thoramasi makhatana tawhaningde ngarang nomaijing shuti numit oiringaida education department ki midyang makhada Ramkrishna Mission sanaba gi thabak paikhalakpa asida transport department ki maru oiba che chang thambak ka ama thugairamba haibasi hakchen lawi haina phongdorakli office ta leriba record mayam hisu loina amang ta loina thokhrabani karigumba asida driving license ni gari gini aduga asigumba important document mayam ji mi abakhak tangi manga ga haye ko mapuduna record thibi ha lakpa matamda aiko idi masi thiba phangdaduna ngawgadabani adugi pramandasu hojik hanasu lekhrabani aduna masi karigumba asida record mang bahut pa leragasu masigi de khoi transport department gi asoiba oiroi hojik gi masi thugairi ba kangmu du gi asoiba oigani ane khoi di lojagani Mobes na minority pre-matric scholarship ki manga suwa face ki khangat laga thagalakpa mairoi singe senfam MOBC ki director na luchingba mioi kharana narol la lokthokre haina Manipur Muslim Welfare Organization phongdogli hata golapati da pangthokki ba pawgi mifam amada organization ki president Fundrai Mayum Abdullah Pathana ing lisingani tara mathoi ing lisingani tara ni thoi tara humdoi gi oina khangalakpa mairoi singi maraktagi mahiroi chonga gi senfam mairoi singna thagalakpa bank account number gi mot silaga tongana lauthok lamba organization na thigat pada khangba ngamle wathoga sida MOBC gi director amasung atai staff single loina mioi ahum chennai haibisu khangle malalaibi sing numit humni gi manungda puthok tuna charak pi biga loina mahiroi singi phangpham thokpa senpham pithok trabadi khongjang changsilagani hairi director na ngasi mahaki report pan no matam di 3 other person habi mami pandam bisoy ngasi statement laura kan di buran basing gi mami ripal hai ba Jaudin Khan Kudus Abdul Haq hai yo sing she amadi di ba mesing bari ro mo ko puna tham tong minaro masi aya piram ba room number 8 ta thaman na ko hon matam da asaw thaudam no mi director masing sing matakta athu matam da action lo godabni Ministry of Human Resource Development ki meeting makhada nominee sathagadaba ahanba state level kala ushok konumamangda leba Manipur State Film Development Society gi auditorium da hokre education is SCNRT Ramsana Punistin ba thoramasi
asida tongan district singdagi government amadi aided school gi mahairoi chahumrom saruk yari hawdokpagi thoramda education s ki secretary s dilip language planning and implementation ki director k h ragumani SCERT ki director m Mina Kumari education s ki director n Pravin saruk yakhi s dilip na hawjikti mahairoi singbu larikta yauriba parasing adu khakta takpi tambibagi matam oidre khunai asida amaga gi marakta numshi chanana punna laminana bagi wakhal phawhan basu yamnamak mathau tare maramaduna pangthokliba kala usop asigi kanaba yamna leigani handak chahi gi thim oiba beti bachao beti parao gi matangda palladuna manipur gi oinadi mahi masing tambagi lamda nupa macha masung nupi macha ani gi marakta khenaba thoina leite masi afaba khudamni apamba kya leijarabasu state government na SSA amadi ramsagi makhada nupi macha singbu ningthina mahi tamba phanghanna ba akan thabok paikhatli kala usobasina mahiroi singda phurup ki khetnaba wakhal thadok nabada chaungna mateng oiragani haiki usobasina jagoi isai theater amadi visual arts ta athoi hen tanagani makok taraba singaduna national level competition da manipur gi mohit singduna saruk yagani BJP haiba political party asi manipur miyam gi damakadi yeknabani masi proof leiraga haibani haina deputy chief minister ga khangam na phongdokre uchikon khunong de leiba reshogram da pangthokhiba thongju kendra gi marak ki mikhal ga mari lenana congress ki political conference ta wafam se phongdokhibani thawam se kendra se congress mirep oigadawriba bijoy koijam ya school kendra gi MLA e chan congress ke teluchingba kya saruk yakhi Vakhangam na makha tarana BJP na center da sasan tawrabadi manipur da karigumba thogai daba thodok thoi ing lisingani ga amada baspai gi matamda without territorial limit hairubadagi mamal yamlaba miyoi tara nipan ki punsi longki hauji manipur miyang wakhalda integrity ki damak langtak naringai da peace accord ki wafam laktuna miyam leita handri amaromda manipur thugai na bastan kiba NPF ka chandel amadi tamenglong da BJP ga chanminari maramasina miyam na congress da yawning jabasu BJP nataba atopa party da yawbi haiki lasting peace of program in Mata, accord ama purpose. Any group of any party of the old Arapon to me abroad. President can't report the way abroad. Public domain the lady of policy and the now. Kangaroo must be confidentially high hero. Mother here, I could have the lady. Carry talk of them, no. Land over the town to the Manipur government, Manipur person handana. La Toki run among the Toki Gada. Appeal Pokale. Must be BJP, Tokshilas, Tokshin Sindava, transparent with the Tokshin. ngasi ayuk pung 3 minute ni furum tabada ukrul district ki sasat police station ki manung channel laiba khoikai village da sakhang daba lalhobuni chingnaba singna ambush tawada nifu mari shuba assam rifles ki officer gi rank oigadaba jawana ma sire kharana asopan nangli hairi mafam aduda ahenba force junction duna thiba humagi thabak sathakri hairi marathana ten babre matang dukzari amukana taram aksari Gulapi Natya Sankirtan Academy na sinduna kunnithoy shuba Guru Kirtan Seba Natya Sankirtan Festival lamyan basangnen da pangthokre hawdokpagi thoramda Deputy Chief Minister ga khangam susaruk yakhi Guru Sawang Gordon Singh Award tongan bamyor singda lanthoki Deputy Chief Minister ga khangam na ina khulawal lamdam asigi nat ki chatnabi jagoi isai chakwat hanna bamadi masibu Mangdana ba aikoi puna honaba mathok tai Manipur se piklabasu ataiga manadaba magul level lamni aikoi gi hawrak phamngak senduna thamna buhona se naharal singasu ipa ipu singna thambiram laba nat ki chanabi asi makhoi gi matung induna yokhanna buhona se haiki younger generation da masi phajaba culture yam phajaba nak da pot se masi ki sakhatla bani haidra modern gi oi pot kran khumdra sakhi gado ba pot ba ki ba dei ba se masi ko thudana ba alaran singna narwan singna masi okta bibi dana haidra koi ki ina kara khulam ba daga culture se generation to generation se putana ba koi pano hona bi gani khali aikoi hawrakpam aikoi culture aikoi tradition masi aikoi social values mayam se masi aikoi jana kidana mai sabatai masi pisat to batai amadi aikoi masi promote to batai
Thobal Kiam Sifaida Chinganingai over Mong the Lakidaba, Sinam Tomboy, Misiga Mari Lenina, same Kiba, JAC Hayang Ayupung Tagi Hauraga, Pung Nifunipangi Thobal, District Ban Kaukre, Sarkarabadi JAC Yanaki Wafamasi, Masi Fawagi Manung da Tabak Oina, Pangturak Tabadagi, Kongjang Chansingadabani, Ban Manung da Lining Lashon May Ising Ana Laying Press Mediagi Oina di Komtokani Haidi. Ngasi ayuk pung mapalom taba matamda Ukrul District ki Kamjong Manaki Hokkaido Nifumari Shuba Assam Rifles ka PLA ni Chingnaba Singha Khuthong na khre hairi Thodok asida Assam Rifles ki Naib Subedar Suresh Tamang Kaubam siri hairi Amarom da ngasi ayuk chathakiba attack adu PLA na ni haina claim tawragli Lubasigi Secretary Publicity Robin Khuman gi cherol amana ngasi ayuk pung mapan makhairum taba matamda Ukrul District ki Khoikayam sung Sompui Lamkhai ki marakta Nifumari Shuba AR gi mathakta PLA ki Technical Command gi kangbu amana landakhi landaba asida Assam Rifles ki ani shibagu loinana atai asok apan kya nanghan ki hairi landaba asida Assam Rifles ki Ashol Rifle ama amasung atai maru kya fagat ki Lagminaba Lanmi kya mathwai hingnaba khawang khangtana kaiduna chenaki hauzik changsiliba ning tamnaba lanjang asigi aruba tangkak ama yoshilakpa asida yeknabana aikhoigi leibaki apunbagi saktambu thugaiduna mache tanaba honaragliba tangkak asida mayang Lanmi bu maithiba piba asida nakal kyadagi thagatpa phongdoknarakli miyamna thagat piragliba amadi thauna hapirakliba asibu taramna okpaga loinana ikai khumnaba uddi Thasi tang kunithoi dagi numit mangani chupna chatharakpa First International Bamboo Conference kang workshop ngasi Oriental College Solution kre Lotion ban numita saruk yakhiba singda certificate yanthoki Workshop conference asi karigidamak pangthokli banamadi masina kari kanaba pibage haibagi matangda Oriental College ke principal Dr. T.S. Birena wafam kya phongdorakli Mati maru ina season apa, yung kay sabi dali kang le ruga ako ki pose season na ba iban weapon gumwa ako na lo Manipuri jo hana aham badali umbo jam tang san na hajeri ba na de umma thaba matam da madu harvest ko lai ta de sahi trang nga ta ter jang ne ba ruga bamboo ga masiga panaba matam da bamboo sina am na line ari ako ita kana ba thuna piba smai to na masina ecosystem di de da ari am na balance to bang baru bakai lagi hena ari masigi to torai bang sigi aing sagi sang hungai ba punna maksinja control to no ba bamboo je masi kwai de hena masi control to boda ari jana baru ba pambi amane na baru du am stress pe Trans-Asian Highway number 1 Oiriba Imphal Dimapur Lambigi Sadar Hills ki Manung Channa Tafau Kuki Khuldagi Gamgi Fai Fawbal Lambigi Fibam Fatabana Miyam Chathok Chachin Tawbada Kudong Sadaba Kya Mayok Nare Lambida Kom Kya Lairaba Fawba Mai Lainaba Department Hanna Yengsindabana Maikai Kya Lagi Pendaba Phongdok Nari Driver Ama Phongdorakpada Lambi Asida Chatpadagi Chayol Amada Anirak Workshop ta Gari Semjin Badagi Yamdrabada Lupa Lising Ani Ahum Tingle Masina Gari Thawbagi Kanabasu Laitre Modbungdagi khunja amana pibam thina soklaba lambi asi government amasung mari leinaba department na yengsindabadagi bazar area da fawba toina accident thokpadagi miyamna chauna akaiba piri haiki kaithel manbidagi oja amana pungning sokningai oraba lambi gi pibam asina lambi da chaliba sing asawba pohanbagi mathakta mahairoi singdasu chauna apanbu ohele hari lambi asi chayol amigi manungda semjin ba haudrabadi Sadar Hills ki tongan ba civil society singna akanba khongjang changsilagani hairi Manipurdagi afaspa lauthoknabagi damak chahi 15 rom chara henduna khongjang changsilagli Irom Chanu Sarmilanga si Uripok Jairap Court Complex ta leiba Chief Judicial Magistrate Imphal West RK Memchagi Court ta puthokna trial hearing chathakre mathangi hearing chathanaba November gi tang 8 da lepkre ngasi court gi thoraklaba matungda Irom Chanu Sarmilana trial hearing chathaba atuda miyamna interest lobok wat pamong asi pende kana amatana mateng pangbidrabasu mahaki pandam phangdriba phawba khongjang changsinkhigani hairi Jangan ibu tamthirba ANC mayokta non-violent over struggle me amasin the kenta sa dana lasing thaira kanda amot ka singwal le ibu kunsi le asi panglau lau pangkhong khong sarna khongin chogoli ti loi he haiba do tasingna ai darkar oibo matam de mating thokta ai trial sa thai si phai de ki lugo pungkham ni haina khan le adu hojik si ai tasingna without condition the release to bo have do ai di khongjang ji dori banina mai pakte bo have banina tasingna war start to date oiro haiba gum bani miyam na tasingna lepa draba tar adu mo si shor di apa mo ita di oisan mo ina khalle go
Mioi kaya phong pangamdaba wahaising photo na phong pangami photography asti prithibigi miyamna nungmanumagi pamba hengkalakli haina Federation of Indian Photography ki President Anil Rishal Singh na phongdokre ngasi Images of Manipur Photo News Agency na sinduna Manipur Press Club ta pangthokpa National Photography Workshop hagdopagi thoramda mahangna wafam si phongdokhibani thoramadu the Federation of Indian Photography ki VP Sushanta Banerjee Photo Technique Star Rating ki Director Tirtha Das Gupta Indian Journalist Union की National Secretary रतन लुवांग चामदी काउंसिलर न्यूटन चंद्र सुसरुगिया की अनिल रिसाल न फोटो की बदा फोटो अमना वाही लिसिंग की वाहन थोक लई मसिदा लोल खंगबा खंगदबा थीदे मणिपुर दा नेशनल वर्कशॉप पांथोकपा सिना फोटोग्राफी की इहौदा चावना मतेंग ओइगनी हाइकी When we are having camera, we have attained a lot of power in ourselves. So I always say photographers are the privileged people, and with every privilege we should also feel the great responsibility. When we are becoming very powerful by having a camera or by being a photographer, we become very powerful and great responsibility used to lie on us. Hakchang da kanabam machal marangkai na piriba nung hawai pathok marangkai na puthok na bohonabada Central Agricultural University na midyang changlagani haina University sigi BC Dr. M Premjit na phongdokre ngasi University sigi AICRP Soyabin Directorate of Research na sinduna pangthokpat duminini ki training program da mahang wafam si phongdokhibani thoramadu da College of Agriculture ki din Dr. JM Laishram University sigi Deputy Director of Research Dr. K Noren Susarugya ki Trainee kunna sarugya kiba thoramadu da Dr. Premjit na makata na phongdokhibada soyabin asi miyoi bada yamna kanaba machal suba chinjagni masina miyoi bakhak natana sanga singda su kanaba pi haiki we have to convince, we have to give awareness to the public, awareness to the farmers of the progressive farmers of the state. That is like not only rice, we have to grow other crops. And one of the, what to say, very promising crop is this soy. And it is about, in the country, it is about 4% of the global. Chahiya sigi haukiba July thada class 5 tamlibi nupi macha amabu mayang Imphal contract ta leiba Students Guidance Center gi mapu sagol sem Ranbir na ijat khongau na ki haiba maralda ngasi Chayap court puthokre Ranbir bu court puthorakpada miyam na phone na bohona ki Maduda miyam amadi police ka mugna bathoki makha taba irang thoktanaba police na Ranbir bu mafam adudagi puduna chatki Tha sigi tang kunnithogi ayuk pung tararom tabada yumdagi thokibadagi Thiba khangdana leiringai haukiba thangjan numit ki nungthil mayang Imphal konchak yangbi kenel amada sina fangkiba mayang Imphal thana awang lekai dagi AK Mausi mishigi matangda JSC ma semkhre ngasi Durga Puja mandapta miyangi oiba wakan mifam amasu chathakre Mausi hatpada chenaba singkhudak ta puthu haina dabi tauri JSC ki convener SS Ibo Chobana Miyoi kharana mahaku halaba matungda masa matomta siba manaba thauri yansinba oigani thauri yanduna siba oirabadi mayang Imphal police na kaigidamak forensic expert kaudabano police na thuba matamda mi hatpa puthoktrabadi makhal makha kyagi khongjang changsingani hairi ibe makaubi nupi macha masi khibagi matangda MCPCR Manipur Commission for Protection of Child Rights na tha sigi tang kunipan gi mamangda FIR amasung postmortem report pikhalaknaba Imphal West District Police ki SP da takshin khri hairi MCPCR na tamthiraba mong da angangi hakhongau na khiba laibak thiba thakdok thokiba mafam aduda tha si tang tara tare te chatuna yengsinki hairi attend by break amaga mulagzari amuka na taram noksari Phayeng da leiriba charakna ekar nifunithoi dasmik taruk shinumuk chauba phayeng umang lamai chakpati ngakthokna ba chahi khudingi pangthoktuna lakpa mairam haibagi thorang ngarang pangthokre Phayeng umang development committee na sinduna imung amadagi miyoi amamam saruk yaduna pangthokpa thoram aduda phayenggi khulakpat toyai amadi pradhan Angong Gojendra Susarugya ki Mairam haibagi thoram asi chahi khudingi October thada pangthoi umang asigi akoibada kilometer ahumlom sangna amadi feet 15 rom pakna manama singyan thattuna kanghallaga amuk mai thabani thoram aduga mari leinana Phayeng Development Committee gi Vice President Angom Tijen na phongdokhibada umang asi ningsing bathok traba matamdagi lairak adubu karigumba hiram amadagi amuk mutluraba matungda ing 1950 da ahal laman singna nauna amuk u thaduna semgalakpani
मसी करिगुंबा लमई थाबा मतमदा उमंग असी सोखिबा ताराबदी अयिंग असागी खल कायरक्तुना इसिंग नुसित की फिबम फगदहंदनबा मचाक ओइरई लोइनना उमंग असी मई चाकपा मतमदा खुलदा अवाना ताबा थोई हाइबगी थाजनबी अमसु लेबदगी मैरम हाइबगी थरम असी पांगथोपनी हाइरी मई चाकप मतमदा अवाना ताबा अमसु उमंग असी मई चाकप मतमदा अखोई उसिंगजी चावरोइदबा फिबम फलोइदबा मरम अमखा ओइदुना अखोइना हारिबा मोइना मई थारपदुदगी कंथोकपा ngamnabagidama अखोई मैरम असी हाइजबने जेनिम्स कैंपस फाउदुना चलंबा पोंग लंबी थिंजिनखिबगी मायोक्ता सेमखिबा जेएससी लंबी एसी कयारा खन्ना हांगनब मरी लेनब ऑथोरिटी दा खंगलाबसु हांगदबदगी ngasi जेएससी की म्यूट सिंगना जेनिम्स की एडमिनिस्ट्रेटिव ब्लॉक मेन गेट अमदी ओपीडी दा ओपीडी थिंजिनदुना खोंजंग चंगसिनख्रे अदुम ओइनमा कैजुअलिटी दी मियामगी येंगदुना अथिंग पीखिदे ngasi जेएससी की कांगबुना खोंजंग चंगसिनबा अदुदा इम्फाल ईस्ट डिस्ट्रिक्ट पुलिस ना कंट्रोल तौनब होनबदा ब्लैंक फायर तौकी थौंग अदुबु जेएससी की कांगबुना पेंदब फोंदोकपगा लोइनना नाकलनिदा उंखटनब थोकी जेएससी की को कन्वेनर एन तोमना फोंदोरकपदा लंबी असी जेनिम्स लाक्ट्रिंगैदगी इतिहास का सागवानदुना लाग्लबनी ममांगदा मणिपुर सरकार की मरी लेनबसिंगदा मेमोरेंडम क्या पीदुना हांगनब हाइजखी अदुबु ताबिदबदगी तंगाई फदना खोंजंग असी चंगसिनबनी हाइखी पोंगमाइगी उसितबा मिगी लाइरम तिरम हाइबा पोंग रोड लाइना मायामदगी खबरजी क्या मिरबा लाइरम तिरम थिंबाइबसे तसेना गवर्नमेंट की सावरबा पंजाब सिंगनबने करिगिदमता अखोई माइगी सु सामना सोतने इबा मखोय हो मखोइना कदम उनसी सो बोय तबुनी तसेना सुयामना लेबाकी इरान थोरजु मखोय तुमिना येंजमलै अखोई मसेन खनाना बसेमनी मसिगी थोकसे अखोई तसेना उनसी सु बोय थवाइना कोता पिरगा अखोई गेलसे हांग्रे मखोयदि खोंगने संजंगने बोय बिदानसे मखोय तोलो खर फंगदबोय मतमदि मखोइना हप्ता अमा थिंगी लानगी मतम पृथ्वी मी सिबू मनपुर पुनम फंदौरसी अखोई जेनिम लाखदी अखोई लमें थिंग्रे अद लाब लेते लेते तसेना मखोई तोलो खर फंदब तौदी मखोई करी इसा तौर मैम उबीरमनी तोलो फंदब मखोई हप्ता था मखा था मखोई मखोई थिंगल मोई पानदम फंगेबो यादे अखोई खोजंगे चंगसन अखोई चेक सिदा जेएससी की म्यूट सिंगंग असि नुंथिल चीफ मिनिस्टर गा उनबदा रेस्पॉन्स फजना पिरक्तबदगी जेनिम्स की सेमगत सागलिब सिंग ngasiदगी थिंगबा नवेंबर की तांग अमदगी इंस्टीट्यूट असिदा पब्लिक कर्फ्यू थमलगनी हाइना जेएससी की मेंबर चित्राना फोंदोगली मियांगी मपी मपानी खंदुना ngasi जेएससी ने चीफ मिनिस्टर उनबा यामना फजना चटखिबनी पोंग लंबी हांगु हाइबसी पोट सितबदगी नि हाइना फोंदोरखिबा वाफम यानिंगदे जैन हॉस्पिटल अमदी जेनिम्स लाक्ट्रिंगैदगी लंबी असि लैरक्लबनी लंबी असि थिंखिबदगी मियामना अवाबा मायोकनरिबनी लंबी असि फात्रिबा फावबा इंस्टीट्यूट असि थिंगनी हाइखी ngasi adon misidagi manipur gi paja punamana जेनिम्स हॉस्पिटल दा अनाबा येंगबा लाक्पिगनु अदुगा नवेंबर 1 दगी कोना थंजगी बा जेनिम्स होंग पब्लिक कर्फ्यू हाइबदा मदु अखोई सुसोय सोदना तौजगनी अमरमदा जेनिम्स की ममांग चटलिबा पोंग लंबी असि थिंजिन खिबगा मरी लेना ngasi मियामना इंस्टीट्यूट असि ए ब्लॉक ओपीडीएम दी एमबीबीएस तमलिबा माइरोइ सिंगी क्लास थिंजिन खिबबु चीफ मिनिस्टर ओक्रम इबोबिना कन्ना यानिंग द फोंदोखरे ngasi एमयू दा पांगथोकपा नेशनल सेमिनार अमा हौतोपगी वांगांगबदा MCI na sakhanglaba institute asigi marakta lambi fawan ganu haiba wafam leibana pong lambi asi thingjin bani dukan phamba mioi kharana makhogi pot sitre haiduna institute asibu thingjin ba haiba si tawfam thoktaba thabakni haina JAC gi demand sing asigi matangda react tawki Medical Council of India recognition pyramid 15% sam the chitramadi mapan the people the ka hoye badana mapan gi nupi masajing karge mayam laga tamri yauri college gi mayai da lambi phat ba yarwe ne sai telephone ma hat wari sani bado lambi phat ba yarwe ne no bok thang badu da dukan tara ko lambo adu gi pot sit re noina napi thingjagina phat ba yarwe ne mi gi patient bu operation theater da table da thang adu lambi du phat ba yarwe na mi sama cha tu napi sama cha tu changjal aga krai ni ko muri lo khamde dukan phami ba mi manga tara kun phami do adu gi thingjan gi budi pot sit re no ji se operation theater da thang adu patient bu kana is substation karge mai muthat kani la show pai la ga loina opd ke show loi load re sida bo krai ta hu koina super specialty की तांजानी मेडिकल काउंसिल ऑफ इंडिया ने लोइशियन करी मपानी लाख शास्त्रार्थी की तमीबा लाइक तमीबा में यहां से All Manipur Government Higher Secondary Lecturers Welfare Association की पांगथोखिबा एजुकेटिव मिफम ना हंदक हायर सेकेंडरी स्कूल खरगी यूनियन की मिखलदा मवंग मरिल तादब थौदो खरा थोखिबगी मतंगदा कुपन खनखिबगा लोइनना मणिपुर दा लेरिबा गवर्नमेंट कॉलेज 38 मक्की मिखल नोंगमतदा पांगथोखपिनबा
Education Minister ki puning chingshili. Education Department na Lingdo Commission ki term and conditions tingadu lokshillaga manaba mongda rules same na ba thorang pakat kadabani. Amaromda oja singda award pi na bagidamag Department na khangkat pada he na kumna yengshin biu kanagumba oja kharadi award tanabada mahiroi takpiri bra chingnaba yauri hairi. Hangang Chingi Chingkongda Taba Kairang Kunawi Yum Humpumari Forest Department na Tude Kraga Atopa Reserve Forest ki manungda Yum Sajinba Singna Karimata Tawdana Thamli Haina Kairang Kunawi Kunja Singna Pena Daba Fongdorakli Reserve Forest area da Laiba Sing Chap Manana Mari Lainaba Department na Takthok Piu Michang Mikhai Naiba Thabok Chathabiganu Hairi Adubu Manipur ki mafam kaya da eviction notice pina mafam atai dadi tarung na jingma mafam kaya da khoi eviction asi tawbagi khoi ngamdaba aduga kairang hanajing kairang chacheng na mai khona pamjaramba amasui khona ningjaramba de Manipur ki harba forest ki area da rijak pi jaga da tasheng na ma ki yum taba yade habata de paktang na tawdo madu ba targa de ai khoi khudeng ma ke thamoi da apen ba wagane haba sima ai thamoi da phaujai Muhammad Ataur Rahman Koba Mioi Amalagi Commando Kangbu Amana Paisha Lauki Hebagi Matang the Same Kiba JAC Chief Minister ga Wari Shanabada Yanaba Purapalagi Lagliba Tang Kuntra Mathoi Fauba JAC ki Khongjang Handokle Haina Manipur Press Club the Pangthopa Pawmi Singa Unabada JAC ki Convener Jaki Hussein na Phongtokre Mahang Makata na Haikibada Ngarang Chief Minister ga Wari Shanabada Imphal West ki SP Thobal gi SP amadi City Police ki OC susarug yaki wari sanaki baduda mara leiri hariba police commando personnel singi mathakta judicial inquiry tawba tha amagi manungda chap chaba achumba puthokpa haiba wafam sing asida yanakibani thabak ta onthok taba tarabadi makha tana khongjang changsin khigani hairi aduga masidasu amuga fake and figure si puthokpa ngamdrabdi akogi polygraph aina lie detector aina akogi minam bangang bagi adumba mapanda quiz masasing si pura kanda brain test or kanda kano to ba test makhan bu to kanda achumba puthokani masida pen daga di jesina to ba demand sing si pa pi gani habagi yana baduda akoina matam khar khakki oina strategy akoi ban tongni to ramba aduga tongan ba education mayam khak tongni to ramba do akoi masida suspend to bani Lamsang Kendragi MLA Local Area Development Fund Nasaba Luker Youth Development Club ki building Sangakre Masi Sangabagi Thoram Aduda Lok Sabha ki MP Dr. T Manya Kendragi MLA W Brajabidu Awang Khunau Jila Parisad Member Mutum Sana Anbi Amadi Maklam Gram Panchayat ki Pradhan Oinam Tondon Devi Shusaruk Yaki MP Dr. Manya na Phongtok ki bada Mahau role dagi Chanaraklaba Lamdam Asigi Thaksi Kasti Amadi Lonchat Kaidana Chatliba Makai Tauge Khanba Thabak Sing Line Pangthokpa ngamgani haiki Thaksi Kasi Naibi Thabak Sima Ekoi ngasi Haureiba Labi Thauroi Singina Mayamda Utpata Masim Utbi Gadobani Adu Liragadi Thaksi Kasi Nairaba Discipline Liragadi Ekoi Ngamda Thavon Lairoi Inot Koba showroom among asi Kaishampa Thukjom Lekai da Sagolban Kendrugi MLA RK Imon Hangdokre showroom Hangdopagi Thoramadu da Councillor KT Kensu Sarugiyaki Firol Singh asi quality laina miyamna paunggadaba mongda sem saduna lamdamasi firol jokhatnabagi pandamda showroom asi hangdokpani Hayeng pangthokadoriba mera men tongba hau chongbagi thoranga mari lainana mera men khonglangbagi thorama mangasi kangla men shurungda pangthokre thoramadu utra sanglen gi amaiba kyana sarugiyaki amaiba en ibo chawbana hayeng gi thoramasi ningthau lesemba sana jawbana mera men tongba lakpada asoi angam thoktana ba ibudo pakhangbagi maphamda pau pibagi thoni thoram pangthokpani haiki mera gi tara mari ne panbu numita mera men khonglangba haibati khoi pori mate londa Poktakpa, ayiki mi marunda kan baton to bahai bedo. Adoni, kau ngasi kasar poktak sare. Kana tai ni dok pokhang beda. Boleh mati lepak kini thaulen. Boleh ba. Sana jauh bahai bedo pa asina. Hayang di bawah nangi napam naik lekat tambah lakani. Hai dana. Ilau nak kisah kong mari boleh bayi dok tangjing marjing wang bial kabu. Aku pun maki saroi ngaroi pun makaloi nana. Nadariam sing asina. Thogol lakpa matam da soi angam thok tana ba yena matam theu pun pongak piu hai dana poktak sabani adana hayeng di lo pakhang bagi saktam lo na lagi ba sa jaw kuna mengkong men tongani Umanglay Kanbalup Committee na Wangkay Hizam Larakta Laiba Panthau Masai Konung Asibu Umanglay Family Hai na Sakhang Bagaloy na October Gitang Kunmari da Miyam da Safongkre Chief Minister na su Sakhang Kibagaloy na Umanglay Kanbalup na Hayeng Tang Kuntret
Laiba Popa Numiki, Luwangi Punja, Anida, Sakang J. Amagaloina, Haitel Laitel, Loipot Kalonana, Tengat Kani, Thorom Masida Mian Sarab Yabu, Haina, Imalaysham, Inat Loshana, Kangalagli. Zaliarong Film Development Association asi Zaliarong Film Forum haina maming on bada yanakri hairi forum asigi president oina kai samthong lagi kamai bu khankre amadi secretary oina Jasowa Dangmai yauna executive member kyasu film gi thawpuna na khankre Lamlai BJP manungi yanada ba nongmanongi chawkhalagli State Educative KH Ibomstana BJP Manipur State RTI cell gi convener bu Congress ka mari lainai hairi base yumpham yawdabani haina convener poe hanbana fongdokre party office ta pangthokpa pawgi mifam amada Makha Tarada Congress Asangi Matakta RTI Kya Thaduna Lamlai Kendri Thadarak Pasenpan Stingi Matang the Magna Tigat Libani KS Ibom Cha BJP Gi Chana Kanglun Kangdaba Mali Party Sigdamak Tamoy Sing Tabak Tawzariba Mabulana Sandok Pagidamak Party Luching Sting the action Lokana Takshilagan Haidi JCILPS के ऑफिस नोंगमैबुंग नंबम चुथेक्ता लेरंबादु कैशामपात सेगा रोड कोंजेंग हजारी लेकाई दा होंगले हाइरी कनागुंबना वातारनिंग बलेरगदी अनौबा ऑफिस असिदा लाकनब खंगली जॉइंट कमिटी की लेटर हेड अमदी रिसीव बुकशु हानदगी अहोंग बलेरे हानगी चनररोय हाइरी 10 सेक्टर की तरह तरुक शुबा असम राइफल्स ना तरेट खुलदगी KYKL की केदर मंगरांग फारे हाइरी फागलबा मियो एसिगी ममिंग शनसम तेंदेन चही कुनिपान अपोपा मंगलेमजाव तुमु खोंग अवांग लेकाई दगिनी हाइरी District Legal Services Authority Thobal gi makhada Women Governance Sapam Nasinduna Nomagi Oiba Legal Awareness Program ma Khongjom Sapam Khongnang Octobi Community Hall Pangthokre Thorom asida District and Section Judge Salam Imocha Sapam Gram Panchayat ki member Sapam Babita Susaruk Yaki Tongan ba resource person singna nupi angang da chathabak crime gi matang da wangang ki District Legal Services Authority na Women Welfare Forum Ngaikong Sipai amasung Pari Imong Kanbalu Ngaikonga Kusam naduna nongmagi oiba Legal Awareness Thoram pangthokre Thoram asida CGM Bini Pari Imong Kanbalu ki President M Sorojini Susaruk Yaki Tongan ba resource person singna wangang ki Bisnupur District ki Manung Chanba Kumbi IB Road tagi Ithai Bazar Fawgi Lambi ngasidagi Koilas Thaba Hawrakpada Mung Tana Thadabadagi Club Mangana Thingjinkre Ithai Modern Civilization Club ki Secretary KS Singlen Sanana Hawkiba Chahi Taragi Mamangda Semlam Badagi ngasi Fawwa Semdana Laglaba Lambi asi Hadak Semjinba Hawrakpada Miyamna Harawa Poi PT Thabagi Mahuta Pothole oina thabagi thabak sathabasi yaningde masi tawgadaba oirabadi thabak asi ngasidagi thingjinbani mari leinaba department athuba matamda midyeng changbiu haiki Pikliba angang singamadi nupi oibis singna I wat pagi laina kayadagi ngakthokpa ngamnana ba Indian government na paikaliba weekly iron folic acid supplement program gi sarugama oina District Health Society Thobal na district asigi manungda laiba school chaniga humpudra marida Iron folic acid amadi tin gidak singen thokpa haukre DC Thobal office complex da pangthokpa thoram asida CMO Thobal Dr N Jayant Kumar ZEO Thobal M Manilal John 3 ZEO H Priyo Kumar National Health Mission ki district program manager H Rishikesh Susaruk Yaki Imphal Police Station ki OC AK Santi Kumar Porampat Police Station ki OC oinana ba transfer tawkre Porampat Police Station ki OC TS Dinesh na Imphal Police Station ki OC oiragani More ki OC KS Dilip Kumar na Technopal gi OC aduga Technopal gi OC Umar Alam na More gi OC oiragani Lamsang gi OC AK Premjit na Palen gi OC oiragani Palen gi OC Khelendro Manipur Police Center gi Inspector oina transfer tawkre masigi matangda Manipur gi DG Said Ahmad na ngasi order ma thokre sanabagi pau lobirasi Tara suba Manipur State League ki mapan suba round roibada Neroka FC sangak phamna point kun humdoi fangduna mangjal thari Tara suba round gi sanakiba match da Nisha Thangmaiban amadi M Khabam mai pakre All Manipur Football Association sinduna Imphal gi mapal kangjai bungda Khumukcham Ingocha Singh Memorial Trust na sponsor tawduna team tarani thoina sarugya duna chathariba Tara suba Manipur State League ki ngasi ayuk sanakiba mapal suba round gi aroi match da Neroka FC sangak phamna SSU Singjamaibu Panjil ahum ani da maithiba piki Neroka FC gi mai pakpagi goal singadu ahan bahaf ki kuntaruk shuba minita wai chingkhai maitai match ki minute Kuntranipan chatpada Imran Khan amadi humpuni thoi shuba minita NG Ronald na goal amamam chanki
Mighty Horaba SSU gi oinadi match ki minute kontra suba minute ta T Raju amadi ani shuba half ki Marifu shuba minute ta H Dayanandana penalty da goal amamam chanbadagi Mighty hokibani match asida SSU Singjamai gi Sanaroi S Dinakumar amadi N Gogochabu referee na yellow card amamam piduna warning tauki Tara suba round gi sanaki ba ahanba match ta M Khabamna Manipur Police Sports Club ko goal ani shinoda Mighty piki M Khabam gi goal ani adu o milan na match ki Marifudra suba minute ta amadi tuishim masang bhana apiba matangi ahapa minute amada chanki match asida M Khabam gi sanaroi Suresh Raida referee na yellow card piduna warning tauki ani suba match ki sanaki bada Nisha Thangoi bana Jomi Football Club Churachandpur bu goal ani shinoda Mighty piki Nisha Thangoi ban gi mai papa gi goal ani adu El Roshan amadi N Jimina match ki ani suba amadi kun suba minute chanki match asida Nisha Thangoi ban gi sanaroi El Ratanda referee na yellow card ani book tawbadagi red card piduna match ki humphudra mathoi suba minute ta field gi mapal thogan ki team masigi sanaroi DS Itomba referee na yellow card piduna warning tawki M Khabam na tara suba round roibada point kun mathoi fangduna ani subada lairi Handakta Goa da pangthokhiba Junior Girls National Football Championship ta winner oiraklaba Manipur gi sanaroi sing opagi thoram ama ngasi All Manipur Football Association Amfa da pangthokre thoram adu da Amfa gi President P Ragumani Secretary L Ranjit Roy amadi atai Amfa gi officials sing saruk yakhi Amfa gi Treasurer su oiriba team manager P Dinamani amadi coach Chawba amadi sanaroi sing da achamba khudol P duna pungning thogatki Championship asigi final da Manipur na Odisha bu Banjil manga shinoda Mighty P kibani Imphal East ki manung chanba Poi Khungjil Thambal Sports Complex Kainada football gi oina hangliba Livestream Ibo B Sports Academy gi sanaroi yankhairom danga se uniform singyen thopagi thabak thorom pangthokre thorom aduga mari lenana Academy SC President L Narendrana phongdokhibada Academy SC English singani amadagi hauna ngase fawa chalaiduna lakpani Academy SC dagi sanaroi yankhairom Army boy oina selection tawkhre lenana Manipur gi apaba football club kaya su Academy SC dagi haukhiba sanaroi kya sanari matik chaba sanaroi amamam ohennabagi pandamda chai khudingi uniform yenthopagi thorom ase pangthokpani haiki UPSA Pukhauna match Nepal Sanabal Loikibada point kun fangduna First Division Football League winner oibagi khudong sabal laikre Imphal East District Football Association stenduna Aba Ground Ketrigauda team Taramathoi na saruk yaduna sathariba Moirang Them Ibobi Memorial First Division Football League kinga se sanakiba ahanba match ta UPSA amadi Neshu Khurai goal amata chanadana draw chatkre ani suba match ke sanakibada su SSC Sekta amadi Star Club Moirang Kampu goal ani chanaduna draw chatki SSC Sektagi goal ani adu ke BK amadi SS Romesh na ahanba half kick tarahumbe shuba amadi kontra taruk shuba minute chanki Star Club ki goal ani adu na L Bobothoi amadi Kaga Analna ani shuba half kick nifumanga shuba amadi marifu shuba minute chanki match asida SSC Sektagi sanaroi SS Romesh ta referee na yellow card piduna warning tawki hayeng ayu ahanba match oina UDO haingang amadi Rao laraging bamlekai ga sanagani ani suba match ta TYWO takhel amadi MHGAU hata golapati sanagani nungthil gi ahan match ta UPSA Pukhau amadi Dog Yaripoka sanagani ani suba match ta Neshu Khurai amadi SSC Porompat ka sanagani sathari kiba league hayeng losilagani Manipur Badminton Association of Sinduna North East Leiba State Nipan gi sanaroi chamagani fun saruk yaduna tha sigi tangkun Nipan digi North East Zone Interstate Badminton Championship pangthokna ba sem sabal loire haina organizing committee gi secretary Naurem Syam Kumar na paumi sing da phongdokre ngasi GM College campus ta Leiba Association sigi office ta pangthokki ba pawgi mifam aduda Manipur Badminton Association gi vice president amadi organizing committee gi working chairman S Gyaneshwar Manipur team gi coach Chitaranjan Ramesh Luwang amadi association executive member H Nenishu Sarugyaki Syam Kumar na makha taraduna pangthokadariba championship asida sarugyagada mapangi sanaroi shingi chathok chashinda akaiba pibidana ba Manipur da lairiba civil organization amatana ban tawbiganu championship astima pungphana pangthokna ba honabada Manipur gi praja section khudimak na mateng pangbi haiki
Sagolban Kendra gi MLA RK Imon sponsor tawduna chahi khuding leptana chatharakpa marishuba edition Sagolban Kendra 7A side open football tournament amadi anishuba Sagolban Kendra women tug of war championship mathang thagi tang kunagi pangthoklagani hairi hena sigi matang da Sagolban da leiba MLA sigi yumda pangthokhiba pangwi singa unabada mahang makha taraduna peace and unity haiba team da pangthokadoriba tournament amadi championship asi Kendra sigi manung da leiba naha oiriba inkhalakliba sanaro singda masamo phana leinabagi pandam da pangthok Pani Haiba Wafam Singh Fongdoki. District Sports Association Bisnupur Sinduna Bisnupur Mini Stadium Sathariba Mapan Suba El Balananda Memorial 2nd Division Football League Aroiba match ta UKCCL Oinamna Klasa FA Kaino Bumaitiba Pidino winner Oikre. Ground Assist Sathariba Team Taruna Sargyadun Sathariba First Arubam Iboton Memorial 3rd Division ki Football League Masisana Kiba match ta KSBA Quaxi Final BFA Bisnupur Bugol Ohum Sinoda Maitiba Pikre. Association Assist Sinduna Ground Sathariba Anishuba 8th Bishop Memorial First Division Football League ke Sanakiba Anishuba semi-final match ta Anishuba 8th Bishop Memorial First Division Football League ki winner NCYWO Nungsai Chiruna Sai SAG Ulabu Gol Amma Sinoda Maitiba Pidana final chankre. All Manipur Football Association Sinduna Sathariba Kunsuba Winners Cup for men gi JSYC Shadar Hills ki home ground oina Thomas Ground Kangpopida ahanba semi-final match heng thanaragani. Ngasi nong magyoiba ay nga sa pau pijari. ICAR lampel patagi phangwa pau gi matung ina ngasi gi khwari gi saba degree Celsius kunmapan khwari gi ingba degree Celsius taramari dasmik mapan nungshita yawa sing manil gi chang ayuk chada mai fudra ni thoi nungthilna chadra humpu nungjugi chang nil loshilak padamarul pau amuka na pijari. Manipur da phangba mahusagi resource sing thidokpa amadi masjid semilon da mateng panghanaba matam yauri haina Chief Minister Okrem Ibobina phongdokre. Sigi manungda Sadar Hills ku Mapungfawa district ama oina lauthoktrabadi Sadar Hills ki members sing Congress tagi resign tawragani hairi amadi Manipur Sarkar ki department sing amaga pau phauna dabadagi transport department ki maru eba che chamkya mangle ISTV na pizaba pau matang asidulizari mideng tabira punamapu amukan nat kramzari